ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨꯅ ꯂꯨꯛꯆꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ, ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯀꯅꯤ, ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯃꯛ ꯊꯣꯛꯂꯔꯦ ꯍꯦꯁꯅꯥꯝ ꯔꯥꯃꯤꯒꯤ ꯃꯐꯝꯗ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯁꯦꯝꯂꯝꯕ ꯔꯥꯃꯤ ꯉꯁꯤꯗꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯚꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯕꯨ ꯁꯦꯝꯗꯨꯅ ꯃꯆꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯍꯥꯟꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ, ꯂꯣꯛ ꯍꯥꯟꯅ ꯇꯧꯔꯛꯑꯦꯕ꯫ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯛꯄꯗꯒꯤ ꯉꯝꯗ ꯑꯗꯨꯝ ꯁꯨꯕ ꯆꯠꯄ ꯍꯥꯏꯇꯥꯔꯦ꯫ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯨꯝꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯨꯕ ꯆꯠꯄꯁꯤꯗ꯫ ꯑꯗꯨꯒ ꯉꯝꯗꯕꯅ ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯂꯩꯔꯦ꯫ ꯑꯗꯩ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯁꯦ ꯐꯠꯇ꯭ꯔꯕ, ꯖꯣꯟꯇꯤꯁꯀꯤ ꯍꯤꯗꯥꯛ ꯆꯥꯔꯦ꯫ ꯖꯣꯟꯇꯤꯁꯀꯤ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯐꯠꯇ꯭ꯔꯦꯕ꯫ ꯑꯗꯩ ꯐꯠꯇꯕꯗꯒꯤ ꯑꯃꯨꯛ ꯅꯪꯒꯤꯗꯤ ꯖꯣꯟꯇꯤꯁ ꯑꯃꯨꯕꯅꯦ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯑꯃꯨꯕ ꯍꯤꯗꯥꯛ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯁꯤꯗ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯐꯠꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯐꯠꯇꯕꯗꯒꯤ ꯀꯩꯅꯣꯁꯦ ꯖꯣꯟꯇꯤꯁ ꯌꯦꯡꯅ ꯑꯩꯁꯨ ꯗꯣꯛꯇꯔꯗꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯌꯦꯡꯉꯦꯕ꯫ ꯃꯣꯏꯔꯥꯡ ꯀꯩꯅꯣꯁꯤꯗ ꯆꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯦ꯫ ꯌꯦꯡꯕꯁꯤꯗ ꯃꯣꯏꯔꯥꯡꯒꯤ ꯀꯩꯅꯣ ꯃꯃꯤꯡꯗꯨꯕꯨ ꯃꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯤꯡꯗꯨ ꯀꯥꯎꯔꯦ ꯑꯩ ꯃꯥꯏ ꯃꯃꯤꯡꯗꯣ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯁꯦ ꯀꯤꯗꯅꯤꯗ ꯈꯔ ꯁꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯒꯠꯂꯣ ꯏꯝꯐꯥꯜꯗ, ꯑꯗꯨꯒ ꯌꯨꯔꯤꯟꯒꯤ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯩ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯏꯁꯥꯁꯦ ꯑꯗꯨꯝ ꯉꯝꯗ ꯂꯩꯔꯦ꯫ ꯂꯩꯕꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯒꯠꯇꯧꯕꯁꯤꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯂꯩꯇꯕꯅꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥ ꯂꯩꯔꯕ꯫ ꯄꯩꯁꯥꯁꯦ ꯈꯔ ꯄꯥꯏꯕ ꯉꯥꯏꯔꯒ ꯂꯤꯁꯤꯡ ꯑꯍꯨꯝꯃꯨꯛ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯄꯅꯦꯕ꯫ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯔꯤꯝꯁꯇ ꯌꯦꯡꯕꯗꯒꯤ ꯃꯣꯏꯅ ꯅꯨꯡꯗꯥꯡꯁꯤꯗ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯁꯦ, ꯁꯤꯒꯤꯁꯦ ꯑꯊꯦꯡꯕꯁꯤꯗ ꯃꯣꯏꯅ ꯈꯨꯠꯂꯥꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯋꯥꯔꯤ ꯈꯔ ꯇꯧꯔꯦꯕ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯂꯥꯡꯒꯣꯜꯗ ꯆꯠꯂꯦ ꯁꯤꯁꯤꯗ꯫ ꯁꯤꯁꯤꯗ ꯆꯠꯂꯒ ꯁꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯦ꯫ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯦ ꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯉꯁꯤꯗ ꯌꯦꯡꯕꯗꯒꯤ ꯑꯗꯒꯤ ꯑꯥꯗ ꯍꯥꯏꯊꯔꯒꯗꯤ ꯌꯨꯝꯗ ꯍꯥꯏꯊꯔꯒꯗꯤ ꯈꯨꯗꯣꯡ ꯆꯥꯕꯗ ꯋꯥꯠꯂꯅꯤ, ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯗꯣ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯁꯤꯗ ꯂꯩꯔꯒ ꯅꯝꯕꯣꯜ ꯈꯥꯟꯖꯤꯔꯤ ꯃꯃꯥꯡ ꯂꯩꯀꯥꯏ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯊꯤ, ꯏꯄꯨꯔꯣꯏꯕꯁꯦ ꯁꯤꯟꯃꯤꯅꯤ, ꯀꯩꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯗꯒꯤ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯒꯤ, ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪꯗꯤ ꯄꯥꯡꯍꯟꯅꯤꯡꯉꯤ ꯂꯩꯇꯕꯅꯤꯅ꯫ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯁꯦꯝꯕ ꯆꯠꯂꯤꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯏ꯫ ꯁꯤꯗ ꯆꯠꯂꯤꯁꯦꯀꯣ꯫ ꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ? ꯑꯗꯣ ꯈꯤꯇꯪ ꯄꯤꯛꯄꯁꯦ ꯄꯤꯛꯍꯟꯕꯗꯣ ꯄꯥꯗꯦ꯫ ꯌꯥꯔꯛꯄꯁꯦ ꯀꯤꯗꯅꯤ ꯁꯤꯟꯕ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯤꯈꯩꯗꯤ ꯁꯤ ꯇꯧꯒꯗꯕꯅꯤꯅꯀꯣ꯫ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯕ ꯆꯠꯂꯤꯁꯤ, ꯊꯕꯛ ꯆꯠꯄꯗ ꯂꯤꯁꯤꯡ 10 ꯆꯪꯉꯤ ꯍꯞꯇꯥ ꯑꯃꯗ꯫ ꯑꯩꯈꯣꯏ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ꯫ ꯊꯥ ꯑꯃꯒꯨꯝꯕ ꯑꯅꯤꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯁꯤꯟꯒꯗꯕꯅꯦꯅ ꯗꯥꯛꯇꯔ ꯑꯃꯁꯨ ꯀꯩꯅꯣꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯗꯨꯐꯥꯎꯒꯤ ꯍꯧꯖꯤꯛꯀꯤ ꯅꯣꯏꯒꯤ ꯀꯤꯗꯅꯤ ꯁꯦꯝꯕꯁꯤ ꯁꯦꯝꯗ꯭ꯔꯒꯗꯤ ꯃꯥꯁꯦ ꯄꯠꯊꯈꯤꯗꯣꯏꯅꯤꯅꯀꯣ꯫ ꯑꯗꯨꯅ ꯃꯁꯤ ꯁꯦꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ
सरकारꯒꯤ ꯃꯥꯏꯀꯩꯗꯅꯅꯦ ꯀꯤꯠꯅꯤ ꯁꯤꯟꯕꯒꯤꯗꯃꯛꯇ ꯑꯣꯏꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯎꯊꯣꯛꯏꯕꯁꯤꯡꯒꯤꯁꯨ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯅ ꯀꯩꯒꯨꯝꯕ ꯇꯥꯕꯤꯔꯒꯗꯤ ꯈꯤꯇꯪ ꯄꯦꯁꯦꯟꯒꯤ ꯑꯋꯥꯕꯁꯤꯡ ꯄꯤꯔꯒ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯈꯔꯁꯥꯁꯦ ꯁꯤ ꯈꯤꯇꯪ ꯍꯟꯊꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯁꯤ ꯂꯝꯗꯝꯁꯤꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯇꯔꯞꯇꯒꯤ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤ ꯂꯩꯀꯥꯏ ꯈꯨꯟꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯏꯌꯥꯝꯕꯁꯤꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯋꯥꯍꯩꯅ ꯑꯣꯏꯔꯁꯨ ꯊꯧꯅꯥꯅ ꯑꯣꯏꯔꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯊꯥꯞꯄꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ 8575240070ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ